ꯁ꯭ꯌꯥꯝ ꯄꯥꯈꯠꯅ ꯃꯇꯩ ꯃꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯗꯤ ꯏꯀꯥꯏ ꯍꯦꯛ ꯑꯣꯏꯕ ꯃꯤ ꯃꯃꯥꯡꯁꯤꯗ꯫ ꯏꯀꯥꯏꯅꯨ ꯏꯇꯩꯃ ꯍꯣꯏꯁꯨꯅꯦ ꯈꯜꯂꯛꯄꯣꯟꯇꯦꯁꯦ ꯁꯪꯒꯣꯝꯁꯦ ꯊꯝꯕꯤꯔꯝꯂꯒꯦ꯫ ꯑꯁ ꯍꯣꯏ ꯏꯇꯩꯃ꯫ ꯃꯇꯩ ꯃꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁ꯭ꯌꯥꯝꯁꯨ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯕꯦꯝꯃꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯝꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯅ ꯋꯥꯔꯧꯅ ꯄꯥꯌꯜꯕꯨ ꯁꯣꯟꯖꯩ꯫ ꯄꯥꯌꯜ, ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯦꯗ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣ ꯄꯨꯝꯅꯃꯛꯁꯦ ꯅꯪꯗꯤ ꯎꯕ ꯐꯪꯂꯝꯂꯔꯣꯏꯀꯣ ꯄꯥꯌꯜ꯫ ꯃꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯄꯤꯛꯂꯤꯕ ꯇꯤꯅꯥꯅ ꯇꯩꯊꯣꯔꯛꯏ꯫ ꯃꯃꯥ, ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯣꯕ? ꯁꯦ ꯏꯆꯥꯒꯤꯗꯤ ꯀꯔꯤꯒꯤ ꯂꯩꯔꯛꯇꯅꯤ ꯁꯦ꯫ ꯗꯗꯥ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯂꯥꯛꯑꯣ ꯗꯗꯥꯒ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯁꯦ꯫ ꯄꯥꯔꯤꯅ ꯇꯤꯅꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯗꯨꯅ ꯔꯥꯏꯝꯁ ꯇꯥꯛꯄꯤꯔꯝꯃꯤ꯫ Chubby cheek, dimpled chin, rosy lips, teeth within, curly hair, very fair, eyes eye blue, lovely too. Tinana, lore. John, se, nang hek tumuko, dada sumbige. Hoi dada. Ado, ay namit pangakpada, dada layramuko, ay ngagda tumge ko. Pari, macanapi tinagi, maithong ado nushina yengaduna, makuktana thabiraduna, ayraklami. Hoi, dada layramduni, se, tumo se. Tha bung do, nacha morami, Pobi sanam, nambige, hay bong jaro, amatang, thada birau, tha bung do. ꯇꯨꯝꯈ꯭ꯔꯦꯅꯦ ꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯟꯁꯦ꯫ ꯄꯥꯔꯤ ꯇꯨꯝꯂꯤꯕꯤ ꯃꯆꯟꯅꯨꯄꯤꯕꯨ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯄꯥꯔꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯦꯝꯃꯁꯨ ꯆꯥꯛ ꯂꯣꯏꯁꯤꯅ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯖꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ꯫ ꯍꯦ ꯏꯁꯣꯔ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯂꯤꯂꯥꯅꯤꯀꯣ꯫ ꯔꯥꯀꯦꯁꯁꯨ ꯁꯣꯝꯗ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯕ ꯋꯥꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ ꯅꯐꯝꯗ ꯁꯣꯏꯗꯅ I love you ꯂꯩꯅ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯅꯤꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯁꯠ ꯃꯥꯡꯈꯤ꯫ ꯑꯁ ꯋꯥꯈꯜꯒ ꯂꯣꯏ ꯄꯨꯛꯆꯥꯏ꯫ ꯑꯩꯈꯣꯏ ꯕꯥꯁꯤꯗꯤ ꯇꯧꯔꯗꯧꯅꯤ ꯒꯥꯔꯤ ꯃꯈꯣꯜꯁꯤꯒ ꯔꯥꯀꯦꯁ ꯀꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯜꯂ ꯆꯪꯉꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯜꯂꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤ ꯂꯥꯏꯔꯤꯛ ꯋꯥꯠꯂꯤ ꯍꯥꯏꯌꯣ ꯏꯄꯥꯗ꯫ ꯕꯕꯥ, ꯍꯌꯦꯡ ꯑꯣꯏꯅ ꯄꯥꯔꯤꯒ ꯂꯩꯃꯤꯟꯅꯔꯨꯔꯒꯦ, ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯋꯥꯠꯄ꯫ ꯁꯦꯜꯗꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯧꯔꯒꯦꯀꯣ ꯕꯕꯥ꯫ ꯍꯣꯏ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯒ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯒꯅꯦ ꯕꯕꯥ꯫ ꯐꯔꯦ ꯄꯣꯊꯥꯖꯔꯣ꯫ ꯑꯗꯨꯗꯤ ꯏꯄꯥ ꯍꯌꯦꯡ ꯄꯤꯔꯒꯦꯀꯣ ꯄꯩꯁꯥꯗꯣ ꯉꯟꯇꯥꯅ꯫ ꯍꯣꯏ ꯕꯕꯥ꯫ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯈꯥꯒꯦꯝꯕ ꯍꯣꯏ ꯄꯥꯔꯇꯤꯗꯨ ꯀꯔꯤ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯅ, ꯅꯕꯥꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯄ꯭ꯂꯥꯟ ꯁꯣꯏꯔꯕ? ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯑꯩꯅ ꯅꯣꯏ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯇꯦꯡꯀꯤꯗ ꯂꯨꯞꯄꯦ ꯈꯪꯉꯨ, ꯅꯣꯏ ꯂꯣꯏꯅ꯫ ꯁꯤꯇꯜꯅ, ꯑꯁ ꯚꯥꯏ ꯁꯣꯏꯔꯣꯏ ꯀꯩꯗꯧꯒꯦ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯤ꯫ ꯄꯥꯛꯁꯅꯥꯅ, ꯑꯗꯨꯅꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯍꯌꯦꯡꯃꯛ ꯂꯤꯡꯖꯦꯜ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯑꯩ ꯄꯦꯜꯂꯦ ꯚꯥꯏ, ꯂꯤꯡꯖꯦꯜ ꯅꯪ ꯑꯩꯒꯤꯅꯦ꯫ ꯁꯃꯤꯇꯥꯅ ꯀꯥ ꯆꯪꯉꯛꯄꯗ 60 ꯃꯤꯁ ꯀꯣꯜ ꯐ꯭ꯔꯣꯝ ꯗꯥ ꯄ꯭ꯔꯦꯝ ꯍꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁ ꯀꯣꯜ ꯈꯨꯌꯥꯝꯁꯤꯗꯤ ꯗꯥ ꯄ꯭ꯔꯦꯝꯒꯤꯅꯤꯅꯦ꯫ ꯁꯃꯤꯇꯥ ꯐꯣꯟ ꯑꯗꯨ ꯈꯨꯗꯛꯇ ꯀꯣꯜ ꯕꯦꯛ ꯇꯧꯏ꯫ ꯍꯦꯜꯂꯣ ꯗꯥ ꯄ꯭ꯔꯦꯝ, ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ? ꯇꯧꯔꯛꯑꯝꯃꯦ, ꯅꯪꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩ ꯉꯁꯥꯏꯗꯣ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯀꯥꯗ ꯆꯠꯂꯨꯕ, ꯑꯗꯨꯗ ꯐꯣꯟꯗꯣ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯃꯝꯕ ꯑꯗꯨꯗꯅꯦ ꯐꯣꯟ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯗꯥ ꯄ꯭ꯔꯦꯝ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯟꯁꯤꯗꯤ꯫ ꯑꯗꯣ ꯅꯦꯅꯦꯗꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅꯦ, ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯉꯁꯥꯏꯗꯣ꯫ ꯑꯗꯣ ꯑꯩꯁꯨ ꯄꯥꯎꯁꯦ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯅꯉꯣꯟꯗ꯫ ꯁꯃꯤꯇꯥ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
ꯍꯥ ꯃꯃꯥꯕꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯗꯥꯄ꯭ꯔꯦꯝ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨꯁꯦ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯍꯪꯕꯤꯔꯨꯔꯁꯤ ꯀꯩꯁꯨ ꯇꯧꯔꯛꯏꯅꯤꯅꯦ ꯑꯗꯣ ꯍꯣꯏ ꯗꯥꯄ꯭ꯔꯦꯝ ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯣ ꯊꯝꯖꯔꯣ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯁꯃꯤꯇꯥ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡꯁꯨ ꯄꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯕ ꯆꯠꯂꯣ ꯁꯃꯤꯇꯥꯗꯨ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯌꯦꯡ ꯂꯩꯅꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯃꯁꯤꯗꯤ ꯇꯨꯝꯕꯗ ꯊꯧꯅꯥ ꯌꯥꯝ ꯐꯩ ꯆꯨꯔꯜꯒꯁꯨ ꯂꯣꯜꯂꯤ ꯀꯥꯟꯅꯗꯦ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯄꯥꯒꯦ ꯑꯦꯂꯤꯁꯅ ꯉꯁꯥꯏ ꯂꯩꯅꯥ ꯍꯣꯏ ꯊꯦꯡꯅꯔꯛꯄ ꯑꯗꯨ ꯁꯅꯥꯔꯩꯒ ꯂꯤꯡꯖꯦꯜꯒꯗ ꯍꯥꯏꯔꯝꯃꯤ ꯂꯤꯡꯖꯦꯜ ꯂꯩꯅꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯑꯦꯂꯤꯁꯅ ꯚꯥꯏ ꯉꯁꯥꯏꯀꯣ ꯑꯉꯥꯡ ꯈꯔ ꯊꯦꯡꯅꯔꯛꯑꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯥꯜꯂꯦ ꯃꯣꯏꯗꯣ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯃꯥꯜꯂꯤꯅꯦ ꯁꯅꯥꯔꯩꯅ ꯚꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯥꯏꯌꯨꯅꯦ ꯇꯥꯒꯦ ꯍꯌꯦꯡ ꯇꯥꯛꯄꯤꯔꯒꯦ ꯚꯥꯏ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯇꯨꯝꯃꯁꯦꯀꯣ ꯃꯥ ꯉꯥꯏꯔꯈꯨ ꯁꯅꯥꯔꯩꯅ ꯀꯔꯤ ꯍꯥꯏꯅꯣ ꯂꯥꯁꯀꯤ ꯋꯥꯔꯗꯇꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯏꯊꯦ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯦꯂꯤꯁ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯍꯤꯡꯗꯨꯃ ꯂꯤꯡꯖꯦꯜꯅ ꯑꯦꯂꯤꯁꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯅꯨꯃꯤꯠꯁꯦ ꯍꯧꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯍꯌꯦꯡꯁꯦ ꯂꯥꯛꯍꯟꯅꯤꯡꯈ꯭ꯔꯦꯗ ꯃꯟꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯅꯤ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯍꯣꯏ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯪꯉꯛꯏ ꯀꯦꯟꯇꯤꯟꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯀꯩ ꯆꯥꯁꯤꯒꯦ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜꯅ ꯌꯥꯅꯤꯌꯦ ꯑꯃꯍꯦꯛꯇ ꯚꯥꯏ ꯑꯩꯒꯤꯗꯤ ꯑꯦꯂꯤꯁ ꯅꯪꯗꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯚꯥꯏ ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯔꯥ ꯅꯪ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯍꯥꯏꯔꯤꯔꯣꯅꯦ ꯁꯅꯥꯔꯩꯅ ꯉꯁꯤꯗꯤ ꯑꯩꯅꯀꯣ ꯇ꯭ꯔꯤꯠ ꯇꯧꯊꯔꯒꯦ ꯑꯦꯂꯤꯁꯅ ꯑꯩꯌꯥ ꯌꯥꯝꯅ ꯍꯔꯥꯎꯏꯅꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯂꯤꯡꯖꯦꯜ ꯀꯩꯀꯩꯅꯣ ꯂꯩꯕꯤꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯍꯧꯔꯣꯅꯦ ꯚꯥꯏ ꯁꯅꯥꯔꯩꯅ ꯚꯥꯏ ꯂꯤꯡꯖꯦꯜ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯑꯦꯂꯤꯁꯀ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯨꯈꯤꯒꯦ ꯈꯔ ꯊꯨꯔꯛꯑꯣ ꯚꯥꯏ ꯑꯦꯂꯤꯁꯅ ꯂꯥꯛꯑꯣ ꯚꯥꯏ ꯀ꯭ꯌꯨ ꯂꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯂꯦꯞꯄꯨꯔꯁꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯐꯪꯍꯧꯔꯔꯣꯏ ꯑꯝꯇ ꯂꯤꯡꯖꯦꯜꯅ ꯑꯦꯂꯤꯁ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯅꯥꯔꯩ ꯑꯃꯗꯤ ꯑꯦꯂꯤꯁ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯃꯁꯥ ꯃꯊꯟꯇ ꯁꯣꯟꯖꯩ ꯅꯨꯡꯁꯤꯕ ꯅꯪꯒ ꯑꯆꯥꯄꯣꯠꯀ ꯆꯥꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯀꯣ ꯇꯟꯖꯥꯗꯨꯗ ꯈꯥꯒꯦꯝꯕ ꯑꯗꯨ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯐꯤꯡꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯂꯤꯡꯖꯦꯜ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯈꯥꯒꯦꯝꯕ ꯎꯕꯗ ꯈꯥꯒꯦꯝꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯁ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯥꯏ ꯂꯣꯠꯂꯨꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯠꯂꯤꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅ ꯀꯝꯗꯧꯕ ꯍꯥꯏꯌꯨꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯋꯥ ꯂꯣꯏꯔꯦ ꯁꯅꯥꯔꯩꯗꯨ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯑꯦꯂꯤꯁꯇ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯑꯩ ꯄꯩꯁꯥ ꯀꯧꯔꯦ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯚꯥꯏ ꯑꯩ ꯉꯥꯏꯕꯤꯔꯝꯂꯒꯦ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯄꯔꯁ ꯂꯧꯕ ꯂꯥꯛꯄꯗꯨꯗ ꯈꯥꯒꯦꯝꯕꯅ ꯂꯤꯡꯖꯦꯜꯗ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯗ ꯁꯅꯥꯔꯩ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯈꯥꯒꯦꯝꯕꯗ ꯀꯩꯅꯣ ꯈꯥꯒꯦꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯍꯥ ꯂꯤꯡꯖꯦꯜꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯛꯁꯤꯒ ꯍꯣ ꯅꯨꯄꯥꯅ ꯌꯥꯕꯤꯗꯕꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯃꯗꯒꯤ ꯃꯍꯩꯔꯣꯏ ꯉꯥꯛꯇꯅꯤ ꯈꯥꯒꯦꯝꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗ ꯑꯣꯏꯔꯣꯏꯒꯩꯗꯅꯨꯡꯗꯁꯨ ꯑꯣꯏ ꯁꯦꯛꯄꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯒ ꯔꯣꯃꯥꯟꯁ ꯉꯥꯛꯇ ꯇꯧꯒꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯈꯥꯒꯦꯝꯕ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ ꯀꯔꯤꯅꯣ ꯁꯅꯥꯔꯩꯗꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯄꯔꯁꯇꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯈꯥꯒꯦꯝꯕꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯈꯥꯒꯦꯝꯕ ꯍꯟꯗꯛꯁꯨ ꯌꯥꯝ ꯐꯤꯡꯅ ꯂꯥꯎꯔꯛꯏ ꯂꯤꯡꯖꯦꯜꯅ ꯄꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯈꯤꯕꯗꯨꯗ ꯑꯣꯏ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯥ ꯍꯥ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯕꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯔꯤ ꯍꯥ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯅꯄꯨꯟꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ ꯅꯄꯨꯟꯁꯤꯗꯣ ꯍꯟꯗꯛꯇꯤ ꯂꯤꯡꯖꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯥꯒꯦꯝꯕ ꯁꯤ ꯊꯥꯗꯣꯛꯑꯣ
ꯑꯩ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯇꯧꯍꯩꯗꯦꯁꯦ ꯏꯌꯣꯏꯕ ꯑꯃꯒꯤ ꯋꯥ ꯉꯥꯡꯉꯨ ꯅꯪ ꯑꯩ ꯃꯔꯨꯞ ꯑꯣꯏꯁꯦ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯊꯤꯒꯅꯨ ꯈꯥꯒꯦꯝꯕ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯈꯥꯒꯦꯝꯕ ꯂꯩꯔꯤꯉꯩꯗ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯂꯥꯛꯑꯣ ꯅꯄꯥꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦꯅ ꯅꯪꯅ ꯑꯩ ꯂꯧꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯂꯤꯡꯖꯦꯜ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯒꯦꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯁꯅꯥꯔꯩ ꯍꯣꯏꯁꯨ ꯂꯤꯡꯖꯦꯜꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯦꯂꯤꯁꯁꯨ ꯌꯥꯎꯔꯤ ꯁꯅꯥꯔꯩꯅ ꯈꯥꯒꯦꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯃꯒꯨꯝ ꯂꯣꯏꯅꯕꯗ ꯀꯩ ꯀꯥꯏꯒꯦ ꯈꯥꯒꯦꯝꯕꯅ ꯍꯩ ꯁꯛꯄꯤ ꯃꯥꯟꯕꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯦꯅꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯂꯤꯡꯖꯦꯜꯁꯦ ꯑꯩꯒꯤꯅꯦ ꯑꯩꯒꯤ ꯁꯤꯌꯥ ꯌꯦꯠꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯈꯥꯒꯦꯝꯕꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯂꯥꯎ ꯅꯪ ꯑꯩꯒꯤꯅꯦ ꯂꯤꯡꯖꯦꯜ ꯑꯦꯂꯤꯁꯅ ꯅꯪꯅ ꯄꯥꯝꯂꯤꯁꯦ ꯀꯔꯤꯔꯣ ꯑꯩꯒꯤ ꯕꯥꯏꯅ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯂꯣꯜꯂꯦꯒꯣꯏꯕ ꯂꯣꯏꯔꯝ ꯃꯁꯩꯇꯣꯏ ꯅꯨꯃꯤ ꯁꯩꯇꯣ ꯇꯟꯗꯨꯏ ꯁꯄ꯭ꯔꯥꯗꯤ ꯃꯁꯤꯇꯣꯏ ꯀꯨꯝꯄꯔꯁ ꯇꯧꯕꯝꯀꯣ ꯃꯩ ꯃꯁꯩ ꯍꯣꯏ ꯍꯨꯅꯤ ꯊꯤꯜꯂꯊꯣꯏ ꯈꯥꯒꯦꯝꯕꯅ ꯍꯩ ꯂꯣꯟ ꯈꯣꯏꯕꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯈꯥꯒꯦꯝꯕꯅ ꯂꯤꯡꯖꯦꯜꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯐꯣꯏꯔꯝꯃꯤ ꯈꯥꯒꯦꯝꯕꯅ ꯁꯤꯗ ꯆꯪꯉꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯀꯅꯤ ꯔꯥꯀꯦꯁ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯥꯀꯦꯁꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯚꯥꯏ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯂꯤꯡꯖꯦꯜ ꯑꯁꯣꯛꯐꯝꯗ ꯇꯥꯔꯅꯤ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯂꯤꯡꯖꯦꯜꯕꯨ ꯀꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯥꯒꯦꯝꯕꯅ ꯄꯨꯈ꯭ꯔꯅꯤ ꯚꯥꯏ ꯆꯨꯝꯃꯦ ꯊꯨꯔ ꯂꯥꯛꯑꯣ ꯈꯥꯒꯦꯝꯕꯅ ꯂꯤꯡꯖꯦꯜꯕꯨ ꯀꯤꯍꯜꯂꯝꯃꯤ ꯂꯤꯡꯖꯦꯜ ꯄꯥꯈꯠꯄꯩ ꯃꯁꯥꯗꯨ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯈꯥꯒꯦꯝꯕꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯄ꯭ꯔꯄꯣꯁ ꯌꯥꯗ꯭ꯔꯕ ꯅꯁꯥꯗꯨ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯑꯃꯗꯤ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯅꯥꯔꯩꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯁꯅꯥꯔꯩꯅ ꯑꯁ ꯔꯥꯀꯦꯁ ꯍꯣꯏꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ ꯚꯥꯏ ꯑꯦꯂꯤꯁ ꯑꯦꯂꯤꯁꯅ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯂꯥꯛꯂꯅꯤ ꯚꯥꯏ ꯂꯤꯡꯖꯦꯜꯁꯦ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦꯀꯣ ꯑꯁꯤꯒꯤ ꯀꯩ ꯃꯥꯟꯕ ꯁꯛꯇꯥꯁꯤꯅ ꯑꯣꯠꯄꯤꯔꯤꯕꯅꯤꯅꯦ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅꯦ ꯚꯥꯏ ꯌꯥꯝ ꯑꯣꯛꯇꯕ ꯅꯨꯄꯥꯅꯦꯁꯦ ꯃꯇꯨ ꯊꯤꯔꯨꯔꯦ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯥꯠꯄꯒꯤ ꯖꯦꯜꯗ ꯂꯩꯔꯨꯔꯕꯅꯦ ꯑꯁꯦ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯑꯣꯛꯇꯦ ꯍꯥꯏꯕꯅꯦ ꯚꯥꯏ ꯑꯩꯗꯤꯀꯣ ꯈꯨꯠꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯐꯨꯅꯤꯡꯕꯅꯀꯣ ꯂꯣꯏꯔꯦ ꯁꯣꯝꯗ ꯂꯩꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯅꯥꯗ ꯂꯩꯅꯥ ꯌꯥꯝ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯃꯥ ꯏꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣꯅꯦ ꯃꯃꯥ ꯑꯝꯇ ꯄꯥꯏꯍꯧꯒꯦ ꯍꯣꯏ ꯃꯣꯏꯕ ꯃꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯏꯄꯥꯗ ꯍꯥꯏꯔꯛꯑꯣ ꯂꯩꯅꯥꯅ ꯚꯥ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯣꯟꯅꯔꯅꯤ ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯂꯧꯔꯒꯦꯕ ꯃꯃꯥ ꯑꯃꯨꯛ ꯄꯥꯏꯍꯟꯕꯤꯔꯣ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯅ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯌꯦ ꯂꯩꯅꯥꯅ ꯏꯃꯥ ꯅꯪ ꯀꯞꯀꯅꯨꯀꯣ ꯏꯃꯥ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯏꯃꯥ ꯀꯞꯂꯔꯣꯏ ꯅꯪ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯃꯤꯇꯥ ꯂꯩꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯚꯥꯏ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯑꯩꯁꯨ ꯂꯥꯝꯃꯦ ꯁꯃꯤꯇꯥꯒ ꯂꯩꯅꯥꯒ ꯀꯦꯟꯇꯤꯟ ꯆꯪꯉꯛꯄꯗ ꯎꯔꯦ ꯈꯥꯒꯦꯝꯕꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯛꯇꯥꯁꯤꯒ ꯅꯨꯄꯤꯒꯁꯨ ꯃꯨꯛꯅꯔꯤ ꯇꯟꯕꯨ ꯅꯆꯩ ꯑꯩꯗꯤ ꯚꯥꯏ ꯅꯪꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯥꯒꯦꯝꯕꯗꯨ ꯂꯩꯅꯥꯔꯣꯝꯗ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯌꯥꯏꯅꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥ ꯅꯁꯛ ꯐꯖꯩꯅꯦ ꯅꯪ ꯑꯣꯏꯅ ꯂꯨꯝꯃꯒꯦ ꯅꯨꯄꯤ ꯑꯅꯤ ꯁꯨꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯗ꯭ꯔꯦ ꯂꯩꯅꯥꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯡꯒ ꯍꯪꯉꯤꯗꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯕ ꯅꯉꯣꯟꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ ꯅꯁꯛꯇꯨꯒ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯦꯡꯅꯤꯡꯗꯦ ꯁꯃꯤꯇꯥꯗꯤ ꯂꯩꯅꯥꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯁ ꯚꯥꯏ ꯃꯥꯟꯅꯔꯨꯅꯣꯃꯤ ꯅꯪꯕꯣ ꯑꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯥꯗꯤ ꯄꯥꯈꯠꯇꯖꯥꯠꯂꯥ ꯈꯥꯒꯦꯝꯕꯅ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯃꯁꯦ ꯚꯥꯏꯁꯤꯗ ꯊꯥꯡꯗꯨ ꯄꯤꯔꯛꯑꯣ ꯂꯩꯅꯥ ꯅꯨꯄꯤꯁꯤꯅ ꯅꯉꯣꯟꯗ ꯌꯥꯗ꯭ꯔꯒ ꯅꯪꯅ ꯊꯥꯡ ꯊꯤꯟꯗꯣꯏꯕ ꯍꯥ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ ꯂꯩꯅꯥ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯂꯧꯊꯣꯛꯂꯗꯨꯅ ꯖꯤꯟꯁꯇꯨꯒ ꯂꯣꯏꯅꯅ ꯈꯥꯒꯦꯝꯕꯒ ꯃꯨꯛꯅꯔꯝꯃꯤ ꯈꯥꯒꯦꯝꯕꯅ ꯅꯪ ꯑꯁꯤꯗꯤ ꯂꯣꯏꯕ ꯇꯥꯔꯦꯗꯅ ꯍꯥ ꯏꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧ ꯉꯝꯗꯣꯏꯕ ꯍꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯀꯦꯁ ꯍꯣꯏꯁꯨ ꯂꯥꯛꯂꯤ ꯁꯅꯥꯔꯩꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯔꯥꯀꯦꯁ
खागे मगा मुकना बहौख्रे पारीना राकेश पु खामलई राकेशना लेना नंग थोक्रो मसी नुपी की थौरम नते ओय नंग तुमी लेयो नुपी दा फावरिसे क्याम फाव गेंगे समिता नंग लेना से पुथोक्रो बाय पारी मोय तै से थुना फुदलो ओय बाय खागे मदी राकेश पु पंकाव द कौसिले खागे मना इस हेरोनिका लाला पारीसु खागे मगी ममानबा सितल अमदी ममानबा तैदु कौसिलमी किनसु थिलामी पारीना सितल अैना नंगबु याम चमना खनबने अदुगा नंगना खागे मगी मी ओइरमबा सी हाइरगा सितलगी ममाइदा किन्नसु पारीना थेली सितलसु मकुट लोनरदुना हाइरक्लमी बाय एकिसु यावजदे खागे मना तौ हाइबे तौबने लिंजेलदी मदु येंगबा ngamdraduna khudakta classroom tana chenki sanare su pakhatna tanaki sanaraina bai ngai kho bai samita du khage mabu phuan ningbani adubu pari na makhut samduna pukhre laina pakhatna rakesh yenglai laina na rakesh bu khage madagi kalladuna classroom amada purai rakesh ti laina ge matawduda laina bu hena nungsiba phawrami laina di khangde rakesh na mabu nushi haibadu laina magi handkerchief to lothokladuna rakesh ta kibirami samita do pari na purak leba mafam duda pari ga wari sanarami da pari laina gi manata chase hoi somdana rakesh na laina da friend oi sha haiduna no pe tawraduna hairi se ai ga friend oi she laina na thank you ai gi punsi kan bibage ado nangna aiga friend oi sha haida I am the Kalaki go. Aduga ngasai nangna namanabi kan birido. Aina nangbu thagale. I giming Laina past Mr. Arsne Jalukige haying amuk thengnarsi. Laina do asi hairam laga chatkirami Rakesh wakhalda mangli. Magi wangang sangang sinade. Ai bu nushiba pokaliba. He aigi thamoy gi larimbe. Nongmadi aina nangbu soidan nushi haigani nangina pamda. पारी ने थुगाइरे ई वखलदो भाई ngasale nagi mohong dudi yai he boxing ga tamak bazalo siba khangge bai ai mangoda bunga ngore e भाई nang ge dorge ha kashi tode chase samita de पारी na samita tai da pare ai sulai nagi matung inar khige kona thengnar siko de asam tawduna matam khara haukhre Chahi amagi matung semester exam loinaraduna satra mayam college ki oina picnic amang chatna basilami Rakeshu harau paudu laina da loina hairami laina mamanabi samita amadi devita ga punna wari sanarami Rakeshu harau paudu laina da haibalakami laina mamanabi samita amadi devita ga punna wari sanarami samita su Rakesh na highway matung ina pari bu thiba laklami prem du khudakta sor asang ama hondoktuna samita bu kawrai samita pari gi manakta chatningbani adubu prem na lao hairakpaduda ma chatkirami pari na samita bu khawrang na ngai duna leirami samita ge birthday oibana surprise pi ge haina khalami pari na adubu samita na khalambo wa khaldoga pumna makta yona khre pari na hairaklami Happy birthday to you, my dear. Samitana, thank you dada. Nushi yamna nangse. Laina ka Rakesh ka jusanga I mabani wa amata ngangna de tumin lainai. Wari asigi manga soba episode matang asida loisinjari. Wari asi pathok chaba matamda soikibalan khiba yawrabasu mayamna ngapiramu. Mayamna nushibiduna channel asibu like, subscribe, amadi share tawbiba kawbiganu.